Yengdiriba Tapiriba Pumnamapu Ahanba Maktada Library of Manipurna Kurumjeri. Lengsin Biduna Laire Imphal Manipurda Kuzik Aigi Tumsijarabi Ima Aduga Pumnamakna Yamna Ningsina Oja Saroj Nalini Komram Haina Mingo Biba Ima Busu Kurumjeri. ꯑꯩꯍꯥꯛꯅꯁꯨ ꯉꯁꯤ ꯇꯦꯟꯕꯤꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯏꯆꯥ ꯄꯨꯝꯅꯃꯛꯄꯨ ꯈꯨꯕꯥꯝ ꯇꯔꯥ ꯂꯣꯟꯅꯖꯔꯒ ꯚꯛꯇꯤ ꯀꯠꯆꯔꯤ ꯀꯣꯛꯃꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯁꯦꯇꯔꯗꯦꯒꯤ ꯁꯣ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯆꯔꯗ ꯐꯣꯀꯁ ꯇꯧꯖꯕ ꯑꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯤꯅꯤꯠ ꯑꯃꯇꯪ ꯂꯧꯕꯤꯔꯀꯥꯟꯗ ꯑꯃꯨꯛꯇꯪ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯌꯦꯡꯕꯤꯔꯛꯏꯕꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯩꯅꯁꯨ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥꯅ ꯏꯃꯥꯒꯤ ꯋꯤꯛꯀꯤ highlight ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯃꯥꯟ ꯃꯥꯟꯅꯔꯦ ꯑꯃ ꯂꯣꯏꯔꯦ ꯑꯃ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯨꯛ ꯑꯗꯒꯤ ꯗꯦꯕ ꯀꯔꯃ ꯑꯃꯨꯛ ꯂꯦꯞꯄ ꯅꯥꯏꯗꯦ ꯁꯪꯁꯥꯔꯁꯤ ꯂꯩꯔꯤꯉꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯥꯗꯔ ꯇꯦꯔꯦꯁꯥꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯨꯕꯗ ꯃꯁꯤ ꯁꯨꯝ ꯀꯣꯜꯂꯒ ꯂꯩꯔꯕ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯍꯥꯟꯅ ꯄꯥꯝꯖꯕ ꯏꯃꯥ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯅ ꯀꯠꯊꯣꯛꯄꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯆꯦꯠ ꯑꯃ ꯐꯥꯎꯕꯁꯨ ꯐꯪꯗꯕ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯅ ꯃꯇꯧ ꯇꯝꯖꯅꯤꯡꯉꯥꯏ ꯉꯥꯛꯇ ꯑꯣꯏꯕ ꯑꯁꯤ ꯀꯔꯤ ꯄꯥꯗꯒꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯃꯥꯡꯗꯅ ꯑꯗꯨꯝ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯂꯩꯔꯦ ꯃꯃꯥꯡꯗ ꯑꯩꯅ ꯂꯣꯏꯔꯝꯗꯥꯏꯒꯤ 11 ꯁꯨꯕ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯤ ꯑꯩꯁꯤꯗ ꯑꯩꯅ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯄꯥꯔꯕ ꯃꯇꯨꯡꯗ ꯃꯥꯁꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯥꯏꯜꯗ ꯃꯥꯅ ꯄꯋꯥꯔꯒꯨꯝꯕ ꯀꯥꯁꯦ ꯀꯩꯝꯇ ꯄꯥꯝꯗꯕ ꯑꯗ ꯑꯋꯥꯕ ꯉꯥꯛꯇꯒꯤ ꯃꯐꯝꯗ ꯃꯥꯏ ꯊꯋꯥꯏꯁꯤ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗꯗꯤ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯏꯃꯥꯅꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯑꯗꯨꯝ ꯑꯩ ꯏꯔꯣꯏꯅꯅ ꯃꯥꯗꯔ ꯇꯦꯔꯦꯁꯥꯁꯦ ꯑꯗꯨꯝ ꯀꯣꯜꯂꯒ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯕꯪꯒꯥꯂꯤ ꯇꯦꯔꯦꯁꯥ ꯑꯃꯨꯛ ꯄꯥꯏ ꯄꯦꯟꯗꯦ ꯅꯨꯡꯗꯒꯤ ꯄꯤꯔꯛꯄ ꯌꯥꯊꯪ ꯑꯃ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯑꯗ ꯁꯤ ꯄꯨꯝꯅꯃꯛꯁꯤ ꯄꯥꯔꯨꯔꯀꯥꯟꯗ ꯑꯩꯍꯥꯛ ꯑꯗꯨꯝ ꯑꯩ ꯃꯇꯝ ꯂꯦꯟꯖꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯑꯩ ꯀꯩꯅꯣꯗ ꯍꯣꯜꯒꯤ ꯑꯗꯨꯗ ꯂꯩꯕ ꯃꯥꯔꯀꯦꯠ ꯃꯆꯥꯗꯨꯗꯁꯨ ꯑꯗꯨꯝ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯊꯣꯛꯄ ꯃꯄꯥꯡ ꯑꯃꯅꯤ ꯑꯗꯨꯝ ꯑꯦꯛꯅꯣꯂꯦꯖ ꯇꯧꯅꯕ ꯋꯥꯔꯤꯃꯛꯇ ꯁꯥꯗꯅ ꯈꯣꯠꯇꯅꯒꯗꯤ ꯀꯌꯥ ꯇꯧꯖꯗ꯭ꯔꯦ ꯑꯩꯒꯤ ꯔꯨꯇꯤꯟ ꯋꯥꯔꯛ ꯑꯃ ꯂꯩꯕꯅꯤꯅ ꯏꯔꯥꯏꯗꯒꯤ ꯍꯧꯅ ꯑꯩꯁꯦ ꯃꯦꯟꯇꯦꯜ ꯇꯦꯟꯁꯟ ꯈꯤꯇꯪꯒ ꯂꯩꯔꯒ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯤ ꯇꯧꯔꯣꯏꯁꯤꯒꯦ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯂꯥꯏꯔꯤꯛꯁꯤꯕꯨ ꯍꯟꯗꯣꯛꯄꯤꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥ ꯏꯄꯨꯍꯟꯕꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟꯁꯦ ꯑꯣꯖꯥ ꯁꯤ ꯀꯔꯤ ꯍꯥꯏꯅꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯅꯆꯤꯡꯕꯁꯨ ꯑꯣꯖꯥꯅ ꯌꯥꯝꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯟꯗꯣꯛꯂꯣꯏ ꯑꯃꯅꯒ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯄꯨꯛꯅꯤꯡꯒ ꯂꯣꯏꯅꯅ ꯃꯥꯗꯔ ꯇꯦꯔꯦꯁꯥꯒꯤꯁꯦ ꯍꯦꯛ ꯍꯟꯗꯣꯛꯄꯗ ꯍꯦꯛ ꯄꯛꯄ ꯑꯣꯖꯥꯗꯨ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯑꯣꯖꯥꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯃꯣꯟꯅꯔꯒ ꯑꯗꯨꯝ ꯁꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯏꯁꯤꯡ ꯆꯥꯎꯕꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯏꯃꯥ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯌꯥꯝꯅ ꯎꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯏꯝꯐꯥꯜ ꯏꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏꯔꯣꯝꯒꯤꯗꯗꯤ ꯆꯥꯎꯗ꯭ꯔꯕꯀꯣ ꯑꯁꯣꯝꯗ ꯇꯨꯔꯦꯟ ꯑꯍꯨꯝ ꯀꯥꯏꯕꯅ ꯃꯔꯝ ꯑꯣꯏꯗꯅ ꯅꯣꯡꯃꯩꯕꯨꯡ ꯈꯨꯔꯥꯏ ꯑꯗꯨ ꯋꯥꯡꯈꯩꯒꯨꯝꯕꯗꯗꯤ ꯈꯤꯇꯪ ꯐꯤꯕꯝ ꯀꯥꯏꯔꯤꯅꯦ ꯍꯥꯏꯗꯤ ꯏꯁꯤꯡ ꯏꯆꯥꯎꯗꯤ ꯍꯟꯊꯈ꯭ꯔꯒꯁꯨ ꯏꯁꯤꯡ ꯆꯥꯎꯕꯗꯤ ꯈꯔꯕꯨ ꯐꯔꯤ ꯑꯃꯔꯣꯝꯗ ꯍꯟꯊꯈꯤꯕ ꯃꯇꯝꯁꯦ ꯂꯩꯅꯥꯁꯨ ꯌꯥꯝ ꯂꯥꯛꯀꯟꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯤꯡ ꯃꯌꯥꯝꯗꯣ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯥꯎꯔꯕ ꯍꯣꯁꯄꯤꯇꯥꯜꯗꯣ ꯑꯅꯥꯕ ꯄꯨꯝꯅꯃꯛꯁꯦ ꯍꯣꯡꯗꯣꯛꯍꯜꯂꯕꯅꯦꯕ ꯃꯈꯥꯗꯒ ꯁꯤꯠꯇꯣꯔꯛꯄ ꯚꯣꯂꯨꯟꯇꯤꯌꯔ ꯃꯌꯥꯝꯅꯒ ꯁꯤꯠꯄ ꯂꯩꯅꯥꯡ ꯂꯩꯈꯣꯝ ꯂꯩꯕ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝꯅ ꯐꯤꯕꯝ ꯊꯤꯅ ꯍꯧꯖꯤꯛ ꯐꯔꯛꯄꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯦꯡꯕꯥꯡꯁꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯨ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯗꯨꯝ ꯇꯧꯋꯦꯅ ꯈꯟꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯗꯣꯛ ꯈꯣꯠꯇꯣꯛꯄꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯩꯗꯣꯛꯈꯤꯕ ꯑꯅꯥꯕꯁꯤꯡꯗꯨ ꯆꯪꯉꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ
ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯌꯥꯔꯣꯏ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯎ ꯇꯥꯕ ꯑꯗꯨꯅꯗꯤ ꯐꯤꯕꯝ ꯐꯕ ꯀꯧꯗꯦ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯉꯥꯡꯁꯤꯡ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ volunteer ꯃꯌꯥꯝꯅ ꯌꯨꯝꯗꯒꯤ ꯑꯍꯜ ꯂꯃꯟꯒꯁꯦ ꯄꯨꯊꯣꯛꯄꯤꯔꯛꯄꯗꯣ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯔꯦꯡꯊꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯀꯥꯟꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯗꯒꯤ ꯑꯍꯟ ꯃꯌꯥꯝ ꯇꯧꯔꯒ ꯂꯤꯗꯔꯁꯤꯞ ꯌꯥꯎꯔꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯏꯔꯥꯡꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯑꯣꯏ ꯍꯥꯏꯕꯁꯦ ꯃꯗꯨ ꯔꯤꯌꯦꯂꯥꯏꯁ ꯇꯧꯍꯜꯂꯛꯄꯗꯣ ꯑꯗꯨꯅ ꯄꯨꯝꯅꯃꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯊꯕꯛꯁꯦ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯁꯥꯎꯅꯕꯁꯨ ꯌꯥꯎꯒꯅꯤ ꯑꯗꯨꯕꯨ ꯁꯥꯎꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯀꯅꯥꯅꯣꯝꯅ ꯍꯥꯏꯕ ꯈꯣꯠꯄ ꯄꯦꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯗꯤ ꯄꯦꯟꯅꯗꯕꯁꯦ ꯍꯦꯜꯂꯦꯗꯅ ꯑꯗꯨꯅꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯍꯧꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯀꯦ ꯃꯤꯅꯥ ꯋꯥꯡꯈꯩꯗꯒꯤ ꯌꯦꯡꯕꯤꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯤꯔꯤꯕ author Dr. Thokchom Ipohanbi si yengbiri pabungbu khurumjari yam phasaba book asi akhoi mayamda khudol tawpirakpagi damakta Mother Teresa gi maramda maithailonda akhoi book ama leibase akhoi yam chokthokchaningai ni masi haraga imada sinazarage imana makha tabinabagi damakta ꯍꯥꯏꯔꯤꯕ ꯂꯦꯁꯟꯁꯦ ꯇꯥꯡꯀꯛꯁꯦ ꯈꯥꯏꯗꯣꯛꯏꯁꯦ 12 ꯈꯥꯏꯗꯣꯛꯄꯩ ꯃꯅꯨꯡꯗ ꯑꯩꯅ ꯅꯍꯥꯟ ꯍꯧꯕ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯑꯏꯕꯒꯤ ꯃꯔꯝꯗ ꯄꯥꯖꯈ꯭ꯔꯦ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔꯒꯤ ꯃꯔꯝꯗꯁꯨ ꯄꯥꯖꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯤ ꯍꯥꯏꯁꯦ ꯁꯛꯇꯤꯁꯤ ꯏꯟꯗꯤꯔꯥ ꯒꯥꯟꯙꯤ ꯃꯃꯥꯡꯗ ꯄꯥꯔꯤꯗꯨꯁꯨ ꯁꯛꯇꯤ ꯌꯥꯝ ꯂꯩꯕ ꯑꯩꯈꯣꯏ ꯏꯁꯥꯃꯛꯅꯗꯤ ꯎꯖꯍꯧꯕ ꯑꯗꯨꯒ ꯃꯥꯗꯔ ꯇꯦꯔꯦꯁꯥꯗ ꯂꯩꯕ ꯁꯛꯇꯤꯁꯦ ꯈꯦꯠꯗꯤ ꯈꯦꯠꯅꯔꯦ ꯁꯛꯇꯤꯗꯤ ꯁꯛꯇꯤ ꯉꯥꯛꯇꯅꯤ ꯄ꯭ꯔꯇꯤꯚꯥ ꯉꯥꯛꯇꯅꯤ ꯄ꯭ꯔꯇꯤꯚꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯄꯗꯒꯤꯅꯤ ꯃꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯌꯥꯟꯕ ꯄꯨꯟꯁꯤ ꯑꯃꯃꯝ ꯑꯣꯏꯔꯤꯁꯦ ꯑꯗꯩꯗ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯅꯨꯄꯤꯁꯦ ꯃꯥꯗꯔ ꯇꯦꯔꯦꯁꯥꯁꯤꯒꯤ ꯁꯛꯇꯤꯁꯤꯗꯤ ꯑꯉꯛꯄꯗ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯁꯛꯇꯤꯁꯦ ꯑꯩꯈꯣꯏꯅ ꯑꯃꯈꯛꯇꯪ ꯊꯝꯖꯒꯦ ꯍꯥꯏꯕꯗ ꯌꯥꯝ ꯋꯥꯅ ꯊꯣꯛꯀꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯨꯝ ꯄꯥꯔꯛꯄꯁꯤꯗ ꯀꯜꯀꯇꯥ ꯃꯅꯨꯡꯗ ꯂꯩꯕ ꯀꯥꯂꯤꯘꯥꯠ ꯑꯩꯅ ꯑꯃꯈꯛ ꯌꯥꯎꯏ 10 ꯁꯨꯕꯗꯅꯤ ꯆꯦꯞꯇꯔꯁꯦ ꯃꯁꯤ ꯑꯩꯅ ꯉꯁꯤꯁꯦ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯔꯛꯀꯤ ꯑꯣꯏꯕꯁꯨ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯏꯖꯒꯦ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯇꯔꯪꯅ ꯊꯪꯅꯅ ꯑꯩ ꯊꯝꯖꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯣꯏꯁꯜꯂꯛꯄꯒꯤ ꯑꯦꯄꯤꯂꯣꯒꯇꯨꯒ ꯑꯔꯣꯏꯕ ꯇꯥꯡꯀꯛꯇꯨꯒ ꯃꯔꯨꯑꯣꯏꯅ ꯂꯣꯏꯁꯜꯂꯒ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯄꯥꯖꯒꯦꯅ ꯇꯧꯖꯔꯤꯁꯤꯅ ꯀꯥꯂꯤꯘꯥꯠꯁꯦ ꯀꯥꯂꯤꯗꯤ ꯏꯃꯥ ꯀꯥꯂꯤꯗꯨꯕꯨꯅꯤ ꯑꯗ ꯀꯜꯀꯇꯥꯒꯤ ꯑꯌꯥꯝꯕꯁꯦ ꯑꯩꯈꯣꯏ ꯀꯥꯂꯤ ꯅꯤꯡꯕ ꯍꯥꯏꯗꯤ ꯔꯥꯝꯀ꯭ꯔꯤꯁꯅꯁꯤꯁꯨ ꯀꯜꯀꯇꯥꯅꯤ ꯁꯥꯔꯗꯥ ꯗꯦꯕꯤꯁꯨ ꯀꯜꯀꯇꯥꯅꯤ ꯑꯗꯨꯅ ꯃꯣꯏꯁꯦ ꯀꯥꯂꯤꯁꯦ ꯑꯅꯝꯕꯅ ꯅꯤꯡꯕ ꯑꯗꯨꯒꯤ ꯀꯥꯂꯤꯘꯥꯠ ꯑꯩꯅ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯆꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯤꯟꯗꯨ ꯙꯔꯃꯗ ꯚꯛꯇꯤ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯒꯟꯗꯕ ꯊꯧꯅꯥ ꯐꯕ ꯂꯝꯀꯣꯏꯕꯁꯤꯡ ꯈꯛꯇꯅ ꯈꯥ ꯊꯪꯕ ꯀꯜꯀꯇꯥꯗ ꯂꯩꯕ ꯀꯥꯂꯤꯘꯥꯠꯇ ꯆꯠꯂꯤ ꯃꯃꯤꯡ ꯆꯠꯂꯕ ꯀꯥꯂꯤꯒꯤ ꯃꯟꯗꯤꯔ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯥꯛꯇꯅꯤ ꯍꯤꯟꯗꯨꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯨꯒ꯭ꯂꯤ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯇꯣꯔꯕꯥꯟꯗ ꯄꯣꯠꯂꯣꯏꯅꯅꯕ ꯄꯣꯔꯛꯂꯤꯕ ꯍꯨꯒ꯭ꯂꯤ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯆꯦꯟꯊꯈ꯭ꯔꯤꯕ ꯒꯪꯒꯥ ꯇꯨꯔꯦꯜ ꯑꯁꯤꯃꯛ ꯙꯔꯃꯒꯤ ꯑꯣꯏꯕ ꯁꯦꯡꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯌꯦꯠ ꯊꯪꯕ ꯈꯣꯡꯕꯤꯅ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯍꯥꯏꯔꯤꯕ ꯊꯣꯏꯗꯣꯛꯄ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯛꯈꯤ ꯈꯣꯡꯕꯤꯅ ꯏꯃꯥ ꯗꯦꯕꯤꯒꯤꯅꯤ ꯑꯗꯨꯒꯤ ꯃꯐꯝ ꯑꯁꯤ ꯑꯁꯦꯡꯕ ꯙꯔꯃ ꯃꯐꯝ ꯑꯃ ꯑꯣꯏꯅꯅꯕ ꯃꯟꯗꯤꯔ ꯑꯃ ꯁꯥꯈꯤ ꯍꯥꯏꯅ ꯋꯥꯔꯤꯅꯩ ꯃꯌꯥꯏ ꯆꯟꯕ ꯃꯇꯝꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗ ꯃꯁꯤ ꯍꯤꯟꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯇꯤꯔꯊ 82ꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅ ꯄꯜꯂꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯃꯤꯆꯥ ꯀꯌꯥ ꯃꯟꯗꯤꯔ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯏ ꯈꯔꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨ ꯊꯨꯡꯅꯅꯕ ꯑꯇꯣꯞꯄ ꯑꯃꯅ ꯂꯝꯕꯤ ꯂꯝꯁꯥꯡ ꯆꯠꯇ꯭ꯔꯤꯉꯩꯗ ꯈꯨꯔꯨꯝꯖꯍꯧꯅꯕ ꯈꯔ ꯑꯃꯅ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯀꯣꯛꯆꯅꯅꯕ ꯍꯥꯏꯗꯤ ꯃꯥꯅ ꯅꯤꯖꯔꯤꯕꯗꯣ ꯃꯈꯣꯏ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯆꯠꯅꯕꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕꯒꯤ ꯂꯥꯛꯄꯅꯤ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯡ ꯃꯃꯤꯡ ꯊꯣꯟꯕꯒꯤ
กันมาตัวไอเดียคนนั้นมามิ่งทวนบ่จงบ่หายตาเลยคนอ่างมามิ่งทวนแบบสิจงบ่หายน่าจะหันแบบพิจารณามังอ่ะนุปีกินะนุปากินะตารุนิพานชุมาอินตัวเดนะkan odd number even number sai sida pak number numit yeng aga khoina chawmi ma amashi tawdba ya da basan abi thoram pang thuk pagi lak pani thoram singa dudi angang maming thon bagi kan matawa angang marukok ba sina kan mabed haidi na hundaring tamba inkhalak pa matamda nugun thang ba akhoi hindu gi janabi ni nugun thang ba se akhoi gi magi ishor gi nama ma piraga magi tunggi punchi da yai phanna ba ne na khan ba adugumba akhoi gi keno mani dhanma gi thoram mani luhong ba ma sung aroi ba poloi ba da mandir manak ta lei ba poloi bhong ghat ta pang thok ba poloi bhong chu lei ba kali ghat hai ba se mi ka he na sin ba shor gi mafam da lei ba maram na kana gumba na mafam adu da ihan hana sat pa da mother teresa gi siga daura ba mama mapa amadikana su lei jadra ba singi home adu khangba luba yai mandira dugi akhu ba lairak amadal lei hai ba mother teresa gi home je aduga masigi akoi ba da lai khuramba da sang da ba ya da ba makhal makhagi pochai sing yon ba apik ba dukan sing amasung polam sing thorak le sanarai dhup amasung makhoi sing asi thamna ba patra loina na lai gi muti sing ayek pa lai sing amasung photo sing isai na atai atopa nungti ge yung nungdang gi punsida sang ba pochai ga loina na yoli aidi lai chang mandin maya da yoli ba mayam do aduga sarak amasung lairaga se miyamna krik krik inarami makhoi singa adugi manungda gerawa machugi phijol setpa makhoi gi laibakta kamlarong machu hairap changba angang ba tilakna chandon thinba do ningthi jana leitiang ba bikhari sing bikhani ba makhutta kongo gi plate pai ba sakni ba sing maring marang na thokpa mingonda ke han kholhan duna matam len ba amasung marang marta lam koiba lakpa kangbu sing asigi mathakta makhal kaya gi gari sing bus car rickshaw na singba khong gari na singba kalkata ge bazar gi nel khong ba charang na bada mathoi amu habli bani adi mi yang kung na tar bani na atilla bani na mandir ki akut atong naiba dom aduda mi hek thamba hobada siba puthok bagi mi pareng chana ku pu ribasinga loina na beda gi mantra thi duna sarliba aduga kana gumba gi pungning sing chali asigumba talak asida athapa da poloi bagi mai tha bagi adudagi thorakpa mai khuna itattatana lengi paliba taibang punsida mi bagi khudum da thambang amdana leiba asiba ja akoina phajalaga thambaya dedana ngase akoina kauriba mayam che maya sina hen na khoi gi taw gidana maya gi sangsar sida taw gidana mioi bana sini haiba se he kaw gidana khanna ba chaina ba munna ba hatna ba na sing ba se sida do ba mioi ba se mo halim ni ne aduna asiba dagi nan thokpa yada ba amani haiba se tattana ningsing hali yamna toiba dina tabada mayamna khangnaraba sari ngoba mapanda higo machuna khopa sepi marulu thaduna stretcher puduna saliba aduna ihan hanba oina khanghalliba amadi nirmal hudoi naknai haiba se nirmal hudoi di ahambagi asamdo nirmal hudoi haiba di banglada asengba amakpa laitraba thamoi haibani missionaries of charity asem merigi asengba thamoi dakathok leibani mamangda thongjau pande matam amada jatri changi hol oiramba duda sumna ge apikpa changpham ama khak thambatani mafam aduda tasengna hol ani lei nupagi aduga atopa amaduna nupigi adu mi okpham mafam amada marakta khaidoi ai tarang chahi kara marum ki mamangda nimal hudoi da ahan ba sakhiba do ningsingli ai basina aina mafam aduda hek changdringai mamangda ahan bagi khanging bagi kholang ba aduna akiba masung hainadaba pamdaba ihul phawba pohallami aidi mafam duda leiriba sinari singdo karigi demakta aina asuk yamna isang thona ul chaning luribanu haiba se khalubada angapa amasu phawki
aina hek yari makai thuna mafam asi thadokuna chatkige haina lipki adubu angakpa amadi sister singna nungdang waramgi lai khoramba matam oire haina mafam adu thadok chana chatkinaba aroiba aingonda ingit pirakri phawadi pung kaya marum mafam aduda ai leirami thodo adigi matungdagidi Kalikata satpa matamda pung khara nimal hudoi changlamdrabadi ai khongchat adu mapung khaba oikidre Kalikata leiba mafam adu aingonda di hongdo honjin tawba yai aina ningthijana takthok nalhalaba leimaida stretcher da beda singna pareng amagi mathangda pareng thaba mahik manai sinba hidangna nanthok hol amada sanglami mahik manai singna sinba hidakna nanthok hol aidi hanai amulambadu aigi yetami okham jaga amadi thabak sunaba table khara mana adwaida anaba khara stretcher leirami aina kona khanglakpada anaba singa se yamna kanna naraba sister singa thoidongna khannana kopna makhoi darkar oiba singeng siliba oiba yai mafam aduda saruda unsa atana koplaba solaba hakjang chama phamung amamamta yata duna nakanda leiba phaklang da masa gi masing tha duna leidi nongdola atiadagi numitki maseng mangan chai tharakliba adudagi hena pungning palhalibadi arangba makol ngapigani arangba makol amata ta daba asikpa duni amna pis yamna kano oiba langdaba mafam aduda phut khara chatlaga leiba sarangnaba minil mikol aduga khenaba gari singdagi thorakpa amengba makol natraga anabagi awat apa yengbagi makol adugi mathakta yamna tangna makol amasu tarami Aigi camera hapa bag adui khanghaudana makol thokna takiba matamda ai isamakna yamna nasona na nganghaidaba wa khara ngangthokibagum tawki mafam ado dharmagi oiba leiteng khoteng yauramde adubu board amada aina thajajaba wafam ama kalighat ase madargi ahanba nuksijaba oibani haina thaduna thamba urami Ikuidana aina Mother Teresa da mahak September gi Disam samapan modra 1990 da thabaktagi pothaba yarabadi Kalighat asida mahaki aroiba tawgadaba thabak oige ninglibra haina hanginglami Isor haibasidi mafam khudingmakta leiribanina madugi akanba warep amata lawba leite luna khalubasu leite haina pungningda phawi haina mahakna khumlaki madarna adubu sigadawraba singado hong kalighar asida Mother Teresa na halakpa pamlamgani haibase ai thajajabani manung matam jadana makhoi maithong ahlo siliba nahasing naba henjin khiduna phaba waraga daba siraga daba makhong na chatuna riksho singliba sing wakhal leita bang khangdraba nupi sing Mother Teresa na lakpa khuding makta makhut haiba mafam asida leiba sahi kunmathoi suraba Gopalagi manakta lakpa pamlamgani ngimal hudoi gisangpham ado matam chupada thong hangduna leiraba sumito amana sangbada hainadaba hangoi bapui mafam asida lepaga mi yengpham natraga phamlaga sansargi lila yengpham natte masidi la yengpham ama phawbasu natte kanagumba amana masibu yengba lakpa mi amagi thodang yaba takpa yaba aigi pungning wakhalase yamna nungaibadi nattaba leptuna leiringaida nupa ama pusilaklaga sangphongi phaglang aduda ngatha halamlaga thanami sister mana yamna thuna manakta sangsinkhirami kanagumba amana mabu manungda pusinba maru oirami aina khara dang pangbaduda mahak harau momon noklami haribdi ngasai pusalaiba mi phibam thuobache aina nupa adu phamu macha adugi mathakta thamlaga sister duda glucose drip yanaba mateng pangba aingonda phawramba nungaitaba du khara makhaidi hantharami samana na punchik chikpa nupa anaba gi lepham aduda khara hena chawba nupi anaba lepham ka adonda aina sangsimba matam aduda aigi pungning wakhal ase akoi bagi phibam aduga adom susuna khirami adimaso adomda mai pungning do sangre Masamana tena kakthalaga ko lu sing hek hai tharakpada
ꯁꯔꯨꯗ ꯎꯟꯁꯥꯠꯇꯅ ꯀꯨꯞꯂꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯃꯁꯨꯡ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇꯪ ꯉꯥꯏꯔꯕ ꯍꯛꯆꯥꯡꯁꯤꯡꯗꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯣ ꯁꯛꯂꯣꯟ ꯑꯃ ꯂꯧꯔꯛꯂꯝꯃꯤ ꯅꯥꯀꯟꯗ ꯍꯤꯞꯂꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯗꯤ ꯑꯩꯕꯨ ꯗꯥꯛꯇꯔꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯈꯟꯗꯨꯅ ꯑꯩꯕꯨ ꯀꯧꯁꯤꯜꯂꯛꯂꯒ ꯃꯅꯥꯛꯇ ꯐꯝꯃꯨ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯐꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯦꯍꯥꯟ ꯅꯥꯔꯥ ꯕꯦꯒꯝ ꯀꯧꯏ ꯀꯟꯚꯦꯟ ꯕꯣꯔꯗꯀꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯁꯖꯤꯗ ꯑꯃꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯈꯣꯏ ꯂꯣꯏꯅ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯄꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯀꯝꯗꯧꯅ ꯄꯥꯛ ꯁꯥꯟꯅ ꯍꯨꯕꯥꯠ ꯑꯊꯠꯄ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯍꯥꯛꯅ ꯁꯟꯗꯣꯛꯅ ꯍꯥꯏꯔꯝꯗꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯈꯨꯠꯇ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯝꯅ ꯁꯣꯜꯂꯦ ꯏꯁꯥꯁꯦ ꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯗꯧꯅ ꯇꯧꯏ ꯃꯉꯣꯟꯗ ꯑꯋꯥꯕ ꯄꯤꯔꯤꯕꯁꯦ ꯆꯥꯊꯠꯄ ꯑꯅꯥꯕ ꯃꯐꯝ ꯑꯗꯨꯗ ꯕꯦꯟꯗꯦꯖꯅ ꯌꯦꯠꯄ ꯑꯗꯨꯒꯤ ꯆꯩꯅꯥꯗꯨ ꯅꯠꯇꯦ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨꯖꯍꯟꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯋꯥꯀꯠꯂꯛꯏ ꯃꯥ ꯏꯔꯨꯖꯕꯗ ꯌꯥꯝ ꯋꯥꯕꯗꯣ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯅꯕ ꯊꯦꯝꯕꯣꯏ ꯀꯔꯤꯕꯣꯏ ꯍꯤꯟꯗꯤꯗ ꯍꯥꯏꯔꯛꯏ ꯗꯥꯛꯇꯔ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯔꯨꯖꯕ ꯑꯁꯦ ꯑꯩꯒꯤ ꯎꯟꯁꯥꯗ ꯐꯠꯇꯦ ꯍꯥꯏꯅ ꯁꯤꯁꯇꯔꯁꯤꯡꯗ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯁꯝꯊꯔꯛꯂꯝꯃꯤ ꯗꯥꯛꯇꯔ ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯆꯝꯄ꯭ꯔꯥ 2 ꯈꯛꯇ ꯄꯤꯕꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯆꯝꯄ꯭ꯔꯥ ꯆꯥꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯅꯤꯔꯃꯜ ꯍꯨꯗ꯭ꯔꯣꯏ ꯁꯣꯍꯣꯔꯒꯤ ꯂꯩꯇ ꯂꯥꯏꯔ ꯃꯤꯅ ꯀꯨꯡꯅ ꯇꯥꯕ ꯑꯃꯣꯠꯄ ꯂꯝꯗ ꯂꯩꯕ ꯃꯣꯇꯤꯓꯤꯜꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯗꯨꯒꯨꯝꯕ ꯂꯝꯄꯥꯛꯇꯒꯤ ꯍꯧꯈꯤꯕꯅꯤ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯀꯜꯀꯇꯥꯗ ꯀꯣꯏꯅ ꯆꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯩꯐꯝ ꯂꯩꯖꯗꯕ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯣꯡꯂꯝꯕꯤ ꯑꯃꯁꯨꯡ ꯁꯣꯔꯣꯛ ꯃꯆꯥ ꯂꯩꯔꯛꯅꯆꯤꯡꯕꯗ ꯂꯩꯕ ꯃꯤ ꯀꯌꯥꯒ ꯊꯦꯡꯅꯈꯤ ꯏꯃꯨꯡ ꯈꯔꯗꯤ ꯌꯨꯝꯖꯥꯎ ꯁꯥꯈꯤꯕꯒꯤ ꯍꯨꯟꯗꯣꯛꯈꯥ ꯑꯔꯦꯝ ꯑꯄꯥꯅꯆꯤꯡꯕꯅ ꯈꯥꯡꯄꯣꯛ ꯀꯌꯥ ꯁꯥꯈꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯃꯐꯝ ꯑꯇꯩ ꯈꯔꯅ ꯆꯔꯨ ꯑꯃꯗꯤ ꯐꯤꯒꯥꯏꯅ ꯀꯨꯞꯇꯨꯅ ꯂꯩꯅꯕ ꯈꯥꯡꯄꯣꯛ ꯁꯥꯔꯝꯃꯤ ꯃꯈꯣꯏ ꯀꯌꯥ ꯑꯃ ꯑꯗꯨꯝꯅ ꯂꯥꯏꯕꯛ ꯐꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯃꯟꯗꯤꯔꯒꯤ ꯋꯥꯡꯃꯗ ꯑꯃꯁꯨꯡ ꯃꯤ ꯌꯥꯝꯅ ꯆꯠꯅꯅꯕ ꯂꯝꯕꯤ ꯂꯝꯂꯣꯡ ꯌꯥꯝꯅ ꯐꯥꯡꯕ ꯑꯃꯗ ꯄꯩꯁꯥ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯅꯤꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯝꯃꯤ ꯅꯨꯡꯗꯥꯡꯗ ꯃꯈꯣꯏꯒꯤ ꯈꯣꯡꯂꯝꯕꯤ ꯃꯊꯛꯇ ꯇꯨꯝꯂꯝꯃꯤ ꯍꯥꯏꯗꯤ ꯃꯣꯏ ꯇꯨꯝꯅꯤꯡꯉꯥꯏꯒ ꯂꯩꯕ ꯅꯠꯇꯦ ꯃꯁꯤ ꯇꯁꯦꯡꯅ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯀꯣ ꯗꯦꯜꯂꯤꯗ ꯐꯥꯎꯕ ꯂꯩꯔꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯑꯗꯨ ꯀꯜꯀꯇꯥꯁꯦ ꯅꯣꯡꯃꯗꯤ ꯀꯣꯅꯨꯡ ꯑꯣꯏꯔꯝꯕꯅꯤ ꯃꯣꯏ ꯈꯔ ꯁꯥꯐꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯒ ꯗꯦꯜꯂꯤꯗ ꯍꯣꯡꯈꯤꯕꯅꯤ ꯆꯤꯟꯖꯥꯛ ꯋꯥꯠꯇꯨꯅ ꯍꯥꯟꯅ ꯂꯩꯔꯕꯅꯤꯅ ꯐꯠꯇꯕ ꯂꯥꯏꯅꯥ ꯑꯃꯅ ꯂꯥꯛꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯖꯈꯥꯔ ꯂꯥꯏꯅꯥꯅ ꯅꯥꯕ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕꯅ ꯇꯧꯒꯜꯂꯤ ꯁꯦꯅꯥꯇꯣꯔꯤꯌꯝꯗ ꯐꯃꯨꯡ ꯃꯁꯤꯡ ꯈꯔ ꯈꯛꯇꯅꯤ ꯃꯔꯛ ꯃꯔꯛꯇ ꯇꯣꯏꯅ ꯇꯧꯕ ꯉꯝꯕ ꯃꯤꯒꯤ ꯃꯇꯦꯡꯗꯒꯤ ꯐꯪꯕ ꯇꯥꯈꯤꯔꯝꯃꯤ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯂꯥꯏꯌꯦꯡꯗꯤ ꯑꯅꯥꯕꯅ ꯄꯤꯛ ꯊꯟꯕꯅꯤꯅ ꯃꯈꯣꯏꯒꯤ ꯍꯦꯟꯖꯤꯟꯈ꯭ꯔꯕ ꯑꯅꯥꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯀꯔꯤꯁꯨ ꯏꯇꯧ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯂꯩꯕ ꯃꯐꯝ ꯈꯣꯡꯂꯝꯕꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯜꯂꯝꯃꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯑꯁꯤꯕꯗꯨ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯚꯦꯟ ꯑꯃꯗ ꯈꯣꯡꯒꯥꯔꯤ ꯑꯃ ꯃꯤꯌꯥꯝꯗ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯍꯜꯂꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯈꯠꯅꯕ ꯊꯥꯔꯛꯀꯅꯤ ꯔꯦꯁꯇꯥꯔꯗ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯄꯔꯦꯡ ꯑꯃꯈꯛꯇꯪ ꯑꯁꯨꯝꯅ ꯏꯁꯟꯒꯅꯤ ꯃꯃꯤꯡ ꯈꯪꯗꯦ ꯆꯍꯤ ꯈꯪꯗꯦ ꯙꯔꯃ ꯈꯪꯗꯦ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯕꯗ ꯀꯦꯝꯕꯦꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝ ꯉꯜꯂꯤꯉꯩꯗ ꯊꯥꯁꯤꯡꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯗ ꯇꯣꯏꯅ ꯄꯜꯂꯝꯃꯤ ꯀꯦꯝꯕꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯁꯦ ꯅꯤꯂꯔꯇꯟ ꯁꯔꯀꯥꯔ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯅ ꯃꯇꯨꯡꯗꯗꯤ ꯃꯃꯤꯡ ꯑꯃꯨꯛ ꯑꯣꯟꯈꯔꯦ ꯃꯍꯥꯛꯅ ꯁꯔꯛꯀꯤ ꯃꯇꯥꯏꯗ ꯂꯩꯕ ꯈꯣꯡꯂꯝꯕꯤꯗ ꯎꯈꯤꯕ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯃꯌꯥꯝ ꯃꯄꯨꯟ ꯑꯣꯏꯅꯅꯤ ꯃꯥꯗꯔ ꯇꯦꯔꯦꯁꯥ ꯑꯃꯁꯨꯡ ꯃꯥꯒ ꯂꯣꯏꯅꯅ ꯁꯤꯁꯇꯔ ꯑꯃꯅ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯌꯥꯏ ꯆꯜꯂꯤꯕꯤ ꯅꯨꯄꯤ ꯑꯃ ꯒ꯭ꯌꯥꯟ ꯄꯨꯡꯃꯥꯡꯃꯛꯇꯤ ꯃꯥꯡꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯈꯔꯗꯤ ꯐꯤꯕꯝ ꯁꯣꯛꯑꯕ ꯌꯥꯝ ꯁꯣꯛꯑꯕ ꯃꯍꯥꯛꯀꯤ ꯃꯥꯏ ꯁꯔꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯎꯆꯤꯁꯤꯡꯅ ꯀꯛꯆꯦꯡꯁꯤꯡꯅ ꯆꯤꯛꯊꯠꯂꯝꯃꯤ ꯃꯍꯥꯛꯄꯨ ꯊꯥꯡꯒꯠꯂꯒ ꯃꯈꯣꯏꯅ ꯃꯥꯕꯨ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯔꯛꯂꯝꯃꯤ ꯂꯥꯏꯌꯦꯡꯁꯪꯗ ꯑꯍꯥꯡꯕ ꯐꯃꯨꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯧꯁꯤꯟꯕꯤꯌꯨ ꯌꯥꯔꯝꯗꯦ ꯀꯔꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯍꯦꯛꯇ ꯅꯨꯄꯤ ꯑꯗꯨ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯝꯗꯦ ꯁꯤꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗꯒꯤ
ꯂꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯂꯥꯏꯌꯦꯡꯁꯪ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯝꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯃꯥꯒꯤ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯀꯟꯅ ꯇꯛꯁꯤꯟꯕꯗꯒꯤ ꯑꯔꯣꯏꯕꯗꯗꯤ ꯃꯈꯣꯏꯅ ꯃꯥꯕꯨ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨ ꯂꯩꯃꯥꯏꯊꯛꯇ ꯍꯤꯞꯅꯅꯕ ꯃꯣꯝꯄꯥꯛ ꯑꯃ ꯄꯤꯔꯝꯃꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯁꯤꯒꯗꯧꯔꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯐꯝ ꯑꯃ ꯐꯪꯅꯕ ꯊꯤꯒꯦ ꯍꯥꯏꯅ ꯂꯦꯞꯈꯤꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯏꯁꯥꯃꯛ ꯌꯥꯎꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯅꯕ ꯈꯟꯈ꯭ꯔꯤꯕꯁꯤ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯁꯤꯁꯇꯔꯁꯤꯡꯅ ꯅꯨꯃꯤꯠ ꯍꯦꯛ ꯈꯨꯗꯤꯡꯒꯤ ꯁꯤꯒꯗꯧꯔꯕ ꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯣꯡ ꯆꯨꯕ ꯅꯨꯃꯤꯠ ꯑꯃꯗ ꯁꯤꯁꯇꯔ ꯑꯥꯒꯅꯦꯁ ꯑꯃꯁꯨꯡ ꯃꯥꯗꯔ ꯇꯦꯔꯦꯁꯥ ꯈꯣꯡ ꯂꯝꯕꯤꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯈꯨꯠꯅ ꯂꯩꯈꯣꯝꯗ ꯐꯨꯝꯖꯤꯜꯂꯕꯤ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯆꯤꯡꯈꯠꯄꯤꯕ ꯃꯇꯝꯗ ꯈꯨꯠꯀꯤ ꯎꯟꯁꯥꯁꯤꯡ ꯑꯗꯨ ꯇꯠꯈꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯅ ꯊꯣꯛꯂꯤꯕꯗꯤ ꯀꯦꯝꯕꯦꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯥꯛꯃꯛꯇꯗ ꯃꯍꯥꯛ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯝꯂꯕ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯇꯧꯕ ꯉꯝꯕꯁꯤꯡ ꯑꯊꯣꯔꯤꯇꯤꯅ ꯃꯥꯗꯔ ꯇꯦꯔꯦꯁꯥ ꯇꯧꯒꯦ ꯍꯥꯏꯅ ꯅꯤꯡꯈꯤꯕꯗ ꯍꯟꯕ ꯅꯥꯏꯗꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯅꯤꯡꯉꯥꯏꯗꯕ ꯇꯧꯗꯅ ꯅꯨꯄꯤ ꯑꯗꯨ ꯃꯤꯡ ꯆꯟꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯇꯦꯔꯦꯁꯥꯅ ꯁꯣꯍꯣꯔꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯁꯤꯒꯗꯧꯔꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯤꯔꯕ ꯃꯤꯁꯤꯡ ꯇꯣꯏꯅ ꯊꯦꯡꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯔꯝꯃꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯐꯃꯨꯡꯗꯤ ꯐꯪꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯅꯥꯕꯁꯤꯡ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯄꯨꯔꯝꯗꯦ꯫ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯁꯣꯍꯣꯔꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡ ꯀꯨꯡꯅ ꯇꯥꯕ ꯑꯃꯣꯠꯄ ꯃꯐꯝ ꯃꯣꯇꯤꯖꯤꯜꯗ ꯀꯥ ꯑꯅꯤꯈꯛ, ꯀꯥ ꯑꯃꯗꯅ ꯂꯨꯄꯥ 5 ꯚꯔꯥ ꯄꯤꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯀꯥ ꯑꯃꯗꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯗꯨꯃꯅ ꯁꯤꯒꯗꯧꯔꯕꯒꯤ ꯑꯍꯥꯟꯕ ꯍꯣꯝ ꯑꯣꯏꯔꯝꯃꯤ꯫ ꯐꯨꯠ 9ꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯑꯣꯏꯕ ꯀꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯏꯌꯦꯡꯁꯪꯗ ꯊꯝꯕꯤꯌꯨ ꯌꯥꯗ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨ ꯁꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯡꯌꯦꯡ ꯂꯩꯖꯗꯕꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯅꯥꯕ 2-3 ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯅ ꯂꯩꯍꯟꯕꯗꯨ ꯑꯔꯨꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡꯗ ꯑꯅꯥꯕ ꯑꯃ ꯁꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯗꯤ ꯑꯇꯣꯞꯄ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯑꯍꯃꯗꯀꯤꯗ ꯆꯪꯅꯅꯕ ꯇꯥꯛꯂꯝꯃꯤ꯫ ꯁꯣꯍꯣꯔꯒꯤ ꯂꯥꯏꯌꯦꯡꯁꯪꯗ ꯁꯤꯒꯗꯧꯔꯕ ꯑꯅꯥꯕꯁꯤꯡꯕꯨ ꯂꯧꯕꯗ ꯋꯥꯊꯣꯛ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯔꯝ ꯍꯥꯏꯅ ꯊꯝꯂꯨꯒꯗꯧꯔꯤꯕꯅꯣ? ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯊꯝꯐꯝ ꯈꯛꯇꯒꯤ ꯋꯥꯅꯤ, ꯃꯈꯥ ꯇꯥꯕꯗꯣ ꯑꯩ ꯏꯁꯥꯅ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕꯤ ꯂꯝꯕꯣꯏꯕꯤ ꯑꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯝ ꯑꯁꯤꯗ ꯁꯔꯀꯥꯔꯅ ꯇꯧꯒꯗꯕ ꯃꯔꯨꯑꯣꯏꯕ ꯃꯊꯧ ꯑꯃ ꯃꯍꯥꯛ ꯇꯧꯖꯒꯦ ꯍꯥꯏꯔꯤꯕꯁꯦ ꯃꯥꯡꯖꯧꯅꯅ ꯎꯗꯨꯅ ꯈꯪꯕ ꯉꯝꯈꯤ꯫ ꯇꯁꯦꯡꯅꯃꯛ ꯂꯥꯏꯔꯕ ꯃꯤꯁꯤꯡꯅ ꯃꯤꯌꯥꯝ ꯆꯠꯅꯔꯤꯕ ꯁꯣꯔꯣꯛꯇ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯑꯁꯨꯝ ꯆꯠꯊꯕ ꯍꯥꯏꯕꯁꯦ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅ ꯄꯥꯝꯕ ꯅꯠꯇꯦ꯫ ꯗꯥꯛꯇꯔ ꯑꯍꯃꯗꯅ ꯃꯥꯗꯔ ꯇꯦꯔꯦꯁꯥꯕꯨ ꯁꯣꯍꯣꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯀꯥꯂꯤꯘꯥꯠꯇ ꯂꯩꯕ ꯃꯟꯗꯤꯔꯗ ꯄꯨꯔꯝꯃꯤ꯫ ꯃꯟꯗꯤꯔ ꯑꯗꯨꯗ ꯊꯪꯅꯕꯗ ꯂꯩꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯍꯤꯟꯗꯨ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯑꯃꯇꯪ ꯌꯥꯔꯦꯛꯄ ꯄꯥꯝꯕ ꯖꯥꯇ꯭ꯔꯤꯁꯤꯡꯒꯤꯗꯃꯛꯇ ꯄꯩꯁꯥ ꯀꯠꯇꯨꯅ ꯁꯥꯈꯤꯕ ꯍꯣꯜ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕ ꯃꯥꯗꯔ ꯇꯦꯔꯦꯁꯥꯗ ꯄꯤꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯅ ꯂꯩꯇꯨꯝ ꯑꯃꯈꯛꯇꯅ ꯎꯆꯦꯛ ꯑꯅꯤ ꯍꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯗꯥꯛꯇꯔ ꯑꯍꯃꯗꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯎꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯦꯡꯊꯤꯅꯕ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯐꯥꯗꯔ ꯚꯦꯟ ꯖꯦꯝꯅ ꯍꯥꯏꯔꯛꯏ, ꯇꯧꯅꯔꯤꯕ ꯑꯁꯦ ꯂꯝꯗꯝ ꯑꯗꯨꯈꯛꯇꯒꯤꯅꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯅꯠꯇꯦ, ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯎꯆꯦꯁꯤꯡꯗ ꯁꯣꯏꯗꯅ ꯄꯥꯎꯗꯝꯅꯔꯛꯀꯅꯤ꯫ ꯃꯤꯁꯤꯡꯅꯗꯤ ꯁꯤꯒꯗꯧꯔꯤꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯊꯥꯡꯉꯩꯁꯦꯡꯅ ꯁꯤꯕ ꯍꯥꯏꯕꯗꯨ ꯄꯥꯝꯅꯗꯦ꯫ ꯁꯤꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃ ꯑꯣꯏꯅ ꯐꯨꯝꯃꯤ ꯍꯥꯏꯕ ꯇꯣꯛꯉꯥ ꯑꯃꯁꯨ ꯁꯟꯗꯣꯛꯂꯝꯃꯤ꯫
Dr. Ahmad amasung chahiyam laba police officer amana makoi masamak chatun yenge hainan leblami makoi na nirmal hudro da sanki beda Mother Teresa na mamay nun taraduna asokwa amagi mayaka aduna leiriba mi amagang da yeng duna leiramba du urami mahana sokwa duda kaya amuk yam na pungin jang na yeng bagi haibadu mahana makoi da makoi bu udringa kaya amuk mawanda adum yeng duna legi Papoy kum laba kulaya mana atek pas hadong adudagi han kaya mi asokwa adugi manam adu yamna nam tiba manam na mi ayamba ka aduda sangbo pawa hanggoy ba pokani makoy na tati takaba duna hakiba na haki dharma da lai solu aduga aina khangjaba lai sona aina songani akoy punna lai sona si sonchi adu sona penbo oigani Mother Teresa na office ke angam atau adu unaba matamda makoy na mahak na tawribet sing adu ulami. Police ke angam ba na mahakim ilu da pirang tumalaga hairami. Police ke angam ba duna. Karisu yang singai oidre mother mapanda tili miyam da onsin duna mahak na haiki. Ay nupi ese mapama si dagi tap na chalhan kige. Adu tawbatadi na koygi nama ibim amasung nasan na sesing aduna mahang na tawriba tabak ase tawnaba mafam asida laknaba taknaraba tada tawgani nupi asidi ba nupi nate risini asiku matawdo amada miyamda khanghan ba lekhrabasu penadaba madi mafam aduda dum lega sigadoriba mi singi leifam ase khwaina yamna luna sengna khangnariba Hindugi mandir yamna mak naksinaba asiga mandir Purohit Singh nasu yamna mangnungai jaramde masigi mathakta Brahman Purit Singh thamoy yamna soli badi Kali mandir ki mafam ase Christian missionary de sinagare hai basini makoina municipal ki maru oiba mari leinaba sing kayara kan silli ba thawong ase makha chathadanaba draga sarami thariba draga sing asu miyang changdana thabak amata lokhatana adumak leirami adudagi nomagi numita Pak het thok taba thokdo ma thok tu na mayok na leiriba haudiba hauraliba iranga se loisan kirami nahawariba chahi kunthra mapung phadriba mandir gi purit ama i orak lami mahakna jakhar haiba IDTB dagi henjalaga i orak pado lainana khara sathiba nare haiba laiwong taklaliba se layeng sang amatana siguma cha laitraba na ba se lokshin ba Pabaya ba pamung dalay ba anaba mada sola kani lawi habe yaramdre hakang madi thamoy da saina phangla duna purit duna mamay da nimal hudroy da puraklami masagi kano sina purit sina Hindu gi purit sina nimal hudroy si Christian gi ni hare moina mansumani madate sana thodong na akan na banung si na senabi duna seba si tawrami mahak saurami aduga isu kairami adubu hauki bada tawgi basing adu khalaga mahak na tapna pibam tanda adu yaning laklami mahak na siba matam adu da asaw banungai tabapuna wang mang traga aing basanti phangki matam masida makhoi manaw nupagi mateng pangba ngam khidraba natraga pangge haina phawba khangkidraba mandir gi puresing aduna mahak na phangkiba mabu sekshin na luna sena kiba seba adu dikup na uki mahanga siba matamda kisan dharma kisan nabida kumbagi tabakha na thamgraga Mother Teresa na Hindu kisan nabida mai thaduna poloi na batha kibedo makhoi khangkidaba natte Kalikata ki manung amasung akoi bada dharma amadi samagi oiba apikba amadi asoba lup kaya muklei lairaba amasung anaba singi waraba matamda mateng pambinaba adungoy namak makhoi gi ni haiduna hanna yengbada kana amata lejadraba makhoi gi Shinaba mafam yum Shinaba mafam yum amasung layang sang phawba lejadraba sing thabak tawbadi amata yaude Hindu gi pungning da miyoiba na siraba matungda atma na atopa haksang amata muksangi haiba se lengdan thaje nari baksang polang adudi thoi na maruoide siba haiba se atma adu isam chamna ningtam na salhan kibani amu pokpa sibagi sakra sida sathaduna mukti phangna bani adumoina mag Mother Teresa amat sung mahaki missionary sister singna pungningda
ꯐꯥꯎꯔꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯀꯥꯏꯊꯔꯛꯂꯕ ꯃꯟꯊꯔꯛꯂꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯦ ꯊꯥꯒꯣꯟꯅꯔꯤꯕ ꯀꯅꯥꯃꯠꯇꯅ ꯄꯨꯛꯅꯤꯡ ꯆꯪꯕꯤꯗ꯭ꯔꯤꯕ ꯑꯥꯠꯃꯥꯁꯤꯡ ꯑꯁꯦ ꯅꯨꯡꯁꯤꯕꯤꯕ ꯂꯨꯅ ꯈꯟꯕꯤꯕ ꯃꯔꯨ ꯑꯣꯏ ꯍꯥꯏꯕ ꯑꯁꯤꯅꯤ ꯀꯅꯥꯒꯨꯝꯕꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯐꯝꯗꯗꯤ ꯅꯤꯔꯃꯜ ꯍ꯭ꯔꯗꯣꯏ ꯍꯥꯏꯔꯤꯕ ꯐꯃꯨꯡꯁꯤꯡ ꯑꯁꯤꯗ ꯍꯤꯞꯂꯤꯕ ꯑꯅꯥꯕ ꯍꯨꯟꯗꯣꯛꯄꯤꯔꯕ ꯁꯤꯒꯗꯧꯔꯕ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯕꯁꯦ ꯈꯟꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯅ ꯊꯥꯗꯣꯛꯐꯗ꯭ꯔꯕ ꯋꯥꯈꯜ ꯑꯁꯤ ꯆꯦꯟꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯇꯩ ꯃꯤꯑꯣꯏꯕꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯁꯤꯅ ꯃꯤꯁꯅꯔꯤꯁ ꯑꯣꯐ ꯆꯦꯔꯤꯇꯤꯒꯤ ꯃꯔꯨꯑꯣꯏꯕ ꯗꯔꯁꯟ ama ꯑꯣꯏꯔꯤꯕꯁꯦ ꯃꯈꯣꯏ ꯃꯁꯥ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯑꯣꯟꯕ ꯅꯠꯇ꯭ꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯨꯝꯕ ꯑꯗꯨ ꯅꯠꯇꯦ ꯃꯈꯣꯏ ꯃꯁꯥꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯟꯕ ꯁꯤꯔꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯅꯠꯇ꯭ꯔꯒ ꯍꯥꯏꯖꯔꯛꯄ ꯌꯥꯎꯗꯅ ꯇꯧꯔꯕꯗꯤ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃꯒꯤ ꯆꯠꯅꯕꯤ ꯊꯨꯒꯥꯏꯕꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ ꯄꯨꯔꯣꯍꯤꯠ ꯑꯃ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯝꯗꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨ ꯍꯟꯊꯈꯤꯔꯝꯃꯤ ꯀꯂꯤꯀꯇꯥꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯤꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯍꯨꯝꯈꯛ ꯈꯪꯕ ꯍꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯁꯤꯁꯇꯔꯁꯤꯡꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯍꯟꯅꯤꯡꯕꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯁꯤꯅꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄ ꯃꯤ ꯈꯔꯗꯤ ꯃꯟꯗꯤꯔꯒꯤ ꯃꯄꯥꯟꯗ ꯆꯥꯡꯅꯤ ꯐꯤꯅꯤꯕ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯔꯤꯛꯁꯣ ꯊꯧꯕꯁꯤꯡꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯖꯈꯥꯔꯅ ꯅꯥꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯅ ꯃꯤꯡ ꯆꯟꯁꯤꯜꯂꯔꯕ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯂꯥꯌꯦꯡꯕꯤꯕꯇ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯁꯛꯈꯪꯅꯗ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯗꯨꯅꯤ ꯑꯅꯤꯁꯨꯕꯗ ꯀꯔꯤꯒꯨꯝꯕ ꯁꯤꯔꯕ ꯃꯇꯝꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯊꯥꯖꯕ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤꯅꯤ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯃꯥꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯚꯥꯞ ꯇꯥꯗꯅ ꯄꯨꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯈꯣꯏꯒꯤ ꯊꯥꯖꯖꯕ ꯂꯥꯏꯅꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯏꯆꯝ ꯆꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯨꯁꯂꯤꯝ ꯅꯨꯄꯥꯗꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠꯀꯤ ꯎꯟꯁꯥ ꯀꯛꯄ ꯑꯗꯨꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯟꯖꯨꯃꯥꯟ ꯇꯥꯛꯂꯒ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯍꯟꯈꯤ ꯑꯇꯣꯞꯄ ꯑꯅꯥꯕꯁꯤꯡꯗꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯨ ꯇꯦꯇꯨ ꯌꯦꯛꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯛꯇꯥꯛ ꯈꯨꯗꯝ ꯊꯝꯂꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯥꯏꯅꯤꯡ ꯙꯔꯃ ꯑꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯑꯃꯠꯇ ꯐꯪꯗꯕ ꯃꯇꯝꯗꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯍꯤꯟꯗꯨꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯄꯣꯠꯂꯣꯏꯅꯕ ꯊꯥꯈꯤ ꯑꯍꯨꯝꯁꯨꯕ ꯃꯔꯝꯗꯤ ꯁꯤꯁꯇꯔꯁꯤꯡ ꯑꯁꯦ ꯇꯁꯦꯡꯅ ꯁꯣꯍꯣꯔꯗ ꯂꯩꯔꯤꯕ ꯂꯥꯏꯔꯕ ꯑꯃꯒ ꯃꯥꯟꯅꯅ ꯂꯥꯏꯔꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯃꯤꯁꯤꯡꯅ ꯈꯪꯅꯔꯛꯄ ꯍꯧꯔꯛꯄ ꯑꯁꯤꯅꯤ ꯑꯣꯏꯕꯃꯛ ꯃꯈꯣꯏ ꯈꯔ ꯍꯦꯟꯅ ꯐꯖꯅ ꯆꯥ ꯊꯛꯏ ꯇꯔꯨ ꯇꯔꯨꯕ ꯐꯤꯔꯣꯜ ꯁꯦꯠꯂꯤ ꯆꯥ ꯊꯛꯏ ꯍꯥꯏꯕ ꯅꯠꯇꯦ ꯆꯥ ꯊꯛꯏ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯒꯤꯁꯦ ꯈꯤꯇꯪ ꯄꯥꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯛꯏ ꯉꯥꯛꯄꯤꯒꯅꯤ ꯇꯔꯨ ꯇꯔꯨꯕ ꯐꯤꯔꯣꯜ ꯁꯦꯠꯂꯤ ꯃꯈꯣꯏ ꯃꯁꯥꯅ ꯂꯥꯏꯔꯕꯅꯤ ꯍꯥꯏꯅ ꯂꯧꯖꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯒ ꯑꯃꯠꯇ ꯑꯣꯏꯔꯝꯃꯤ ꯑꯣꯒꯁ 12, 1952ꯗ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯅꯤꯔꯃꯜ ꯍ꯭ꯔꯗꯣꯏ ꯀꯧꯕ ꯃꯇꯝꯁꯤꯒꯤ ꯃꯤꯡ ꯆꯟꯈꯤꯕ ꯑꯅꯥꯕꯁꯤꯡꯒꯤ ꯆꯞ ꯆꯥꯕ ꯃꯁꯤꯡ ꯏꯁꯟꯗꯨꯅ ꯂꯩꯕ ꯔꯦꯁꯇꯥꯔ ꯑꯁꯤꯗ ꯂꯥꯌꯦꯡꯕꯗꯒꯤ ꯐꯈꯤꯕ ꯑꯃꯁꯨꯡ ꯁꯤꯈꯤꯕ ꯃꯁꯤꯡ ꯏꯁꯤꯟꯗꯨꯅ ꯂꯩ ꯐꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯤꯉꯩꯗ ꯁꯤꯈꯤꯕ ꯑꯅꯥꯕ ꯃꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯣꯔꯣꯛ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯁꯣꯔꯣꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯈꯛꯇꯃꯛ ꯏ ꯈꯨꯗꯝ ꯑꯣꯏꯅ ꯅꯨꯄꯥ ꯀꯟꯁꯇꯦꯕꯜ ꯔꯣꯗ नुपा ngakpigani convent road naba pharaklaba matamda kanagumba mi mai mafamsi thadokuna chakiba aduga matungda mafam asida sirunaba mingchanduna leireba thotok kayam su yawi adu moinamak ayamba sarukti resta da yamna haisingna leiriba sing asigi maramda kupna isinduna thami ngalingeda isinduna thamoba volume sing asi haifet yengbada yamna nuairibadi Kristagi kunjali singa macama panipudagina yang kai phawagi manungda mingchan kibasing ado ayamba ni makogi laina adu nana adu nasiki Krista da singa macama pan humpudagina singa macama pan humdragi matamda sibagi jang ado mingchalubadu dagi chalubagi tangkai oiraki hoki bacahi tara gumba sidadi saruk manga thopagi ama khakta maksirami pharakpadu suman tharakpadu hojik nomi khudingi mingchanba ase ani dagi tara phawagi manungda khena na sali
ꯀꯨꯝꯖꯥ 1958ꯒꯤ ꯁꯦꯞꯇꯦꯝꯕꯔꯗ ꯑꯩꯅ ꯏꯁꯤꯟꯗꯨꯅ ꯊꯝꯕ ꯃꯤ 138 ꯃꯤꯡ ꯆꯟꯈ꯭ꯔꯦ 103ꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯔꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯤ 35ꯅ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯡꯒꯤ ꯂꯃꯥꯏꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯥꯎꯌꯦꯡ ꯌꯦꯡꯂꯝꯃꯤ ꯁꯦꯞꯇꯦꯝꯕꯔꯒꯤ 1958ꯗ ꯃꯤ 135 ꯃꯤꯡ ꯆꯟꯈꯤꯔꯝꯃꯤ ꯃꯤ 118ꯅ ꯐꯔꯗꯨꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈꯤ ꯑꯗꯨꯒ ꯃꯤ 19ꯅ ꯁꯔꯨꯛ ꯇꯔꯨꯛ ꯊꯣꯛꯄꯒꯤ ꯑꯃꯒꯨꯝꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯔ ꯄꯤꯖ ꯄꯤꯊꯛꯄ ꯂꯩꯐꯝ ꯌꯨꯝ ꯑꯐꯤ ꯃꯔꯣꯜ ꯈꯨꯗꯣꯡꯆꯥꯕ ꯅꯤꯡꯊꯤꯅ ꯄꯤꯕꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕ ꯌꯥꯏ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯒꯠꯂꯦ ꯍꯦꯟꯅ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯛ ꯁꯟꯅ ꯐꯪꯂꯦ ꯃꯁꯤꯒꯤ ꯃꯔꯝꯗꯁꯨ ꯃꯥꯗꯔ ꯇꯦꯔꯦꯁꯥꯅ ꯅꯥꯟꯊꯣꯛꯄ ꯌꯥꯗꯅ ꯌꯥꯔꯤꯃꯈꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯂꯝꯕꯦꯜꯗ ꯁꯤꯍꯜꯂꯔꯣꯏ ꯍꯥꯏꯕꯁꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯣꯍꯔꯒꯤ ꯃꯤꯌꯥꯝꯗ ꯌꯥꯀꯥꯏꯍꯜꯂꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 102 102ꯗ ꯐꯣꯟ ꯇꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯊꯥꯔꯒ ꯀꯅꯥ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯃꯤꯁꯛ ꯑꯗꯨ ꯂꯥꯌꯦꯡꯁꯪꯗ ꯄꯨꯈꯠꯂꯤ ꯂꯥꯌꯦꯡꯁꯪ ꯑꯗꯨꯗ ꯃꯤꯡ ꯆꯟꯕꯤꯌꯨ ꯌꯥꯗ꯭ꯔꯕꯗꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯅ ꯑꯅꯥꯕꯗꯨ ꯅꯤꯔꯃꯜ ꯍꯨꯗ꯭ꯔꯣꯏꯗ ꯄꯨꯔꯛꯏ ꯄꯨꯂꯤꯁꯅꯁꯨ ꯂꯥꯌꯦꯡꯁꯪꯁꯤꯗ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯕ ꯂꯧꯕꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯔꯕ ꯑꯅꯥꯕꯁꯤꯡ ꯅꯤꯔꯃꯜ ꯍꯨꯗ꯭ꯔꯣꯏꯗ ꯄꯨꯔꯛꯏ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯁꯇꯔꯅ ꯈꯣꯡꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯣꯍꯔꯗ ꯁꯤꯒꯗꯧꯔꯤꯕ ꯃꯤ ꯀꯅꯥ ꯂꯩ ꯍꯥꯏꯕꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯊꯤꯈꯤ ꯉꯥꯛꯄꯤꯒꯅꯤ ꯁꯤꯁꯇꯔ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯑꯄꯤꯛꯄ ꯋꯥꯊꯣꯛ ꯑꯃꯗꯤ ꯁꯣꯔꯣꯛꯇ ꯂꯩꯕ ꯑꯃꯅ ꯃꯌꯨꯝ ꯃꯀꯩ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯕ ꯑꯅꯥꯕ ꯃꯤꯒꯤ ꯈꯦꯠꯅꯕ ꯈꯥꯏꯗꯣꯛꯄ ꯑꯁꯤꯅꯤ ꯁꯣꯔꯣꯛꯇ ꯂꯩꯕ ꯑꯅꯥꯕꯗꯤ ꯃꯃꯥ ꯃꯄꯥ ꯁꯥꯒꯩ ꯅꯥꯇꯩ ꯀꯅꯥꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯍꯨꯟꯗꯣꯛꯄꯤꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯁꯦꯟꯅꯕꯤꯕ ꯌꯦꯡꯁꯤꯟꯅꯕꯤꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯃꯈꯣꯏꯕꯨ ꯊꯝꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕ ꯅꯨꯡꯁꯤꯕꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯕ ꯑꯅꯥꯕ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯦꯡꯁꯤꯟꯍꯟꯅꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯒꯦ ꯍꯥꯏꯅ ꯈꯟꯗ꯭ꯔ ꯍꯥꯏꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯌꯥꯝ ꯅꯦꯒ꯭ꯂꯦꯛ ꯇꯧꯕꯤꯔꯕ ꯊꯧꯖꯥꯜ ꯍꯩꯇꯕꯒꯤ ꯑꯣꯏꯊꯣꯛꯄ ꯋꯥꯔꯒꯗꯕ ꯑꯉꯛꯄ ꯑꯃ ꯇꯧꯕꯗꯒꯤꯗꯤ ꯊꯧꯖꯥꯜꯕꯤꯕꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯈꯤꯕꯗꯨ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯑꯩꯅ ꯃꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯅꯥꯔꯕ ꯃꯤ ꯑꯃꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯇꯧꯗꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ 105 ꯈꯛꯇ ꯂꯩ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯈꯔꯗ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯦ 150 ꯃꯨꯛꯇ ꯌꯥꯝꯅ ꯂꯩ ꯌꯥꯝꯅ ꯇꯣꯏꯅ ꯑꯅꯥꯕꯁꯤꯡꯅ ꯃꯁꯥꯅ ꯌꯥꯅ ꯃꯁꯥꯒꯤ ꯐꯃꯨꯡ ꯄꯨꯊꯣꯔꯛꯏ ꯑꯅꯥꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯐꯃꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯅꯥꯔꯕ ꯑꯃꯒꯤꯗꯃꯛꯇ ꯊꯥꯗꯣꯛꯄ ꯑꯩꯈꯣꯏꯅ ꯎꯔꯦ ꯏꯅꯥꯛ ꯈꯔ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯅ ꯈꯨꯟꯕ ꯌꯥꯏ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯜꯂꯨ ꯂꯥꯏꯔꯕꯅ ꯈꯟꯕꯅ ꯑꯇꯣꯞꯄ ꯑꯃꯅꯤ ꯑꯩ ꯌꯥꯝꯅ ꯑꯋꯥꯕ ꯅꯪꯂꯤ ꯑꯩꯅ ꯋꯥꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯍꯦꯟꯅ ꯋꯥꯕ ꯂꯩꯔꯤ ꯑꯩꯉꯣꯟꯗꯒꯤ ꯃꯍꯥꯛꯅ ꯈꯖꯤꯛꯇꯪ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯖꯁꯅꯨ ꯁꯤꯁꯇꯔꯁꯤꯡꯁꯨ ꯂꯥꯏꯔꯕ ꯄꯟꯈꯩ ꯌꯧꯔꯕꯁꯤꯡ ꯃꯄꯨꯛ ꯂꯥꯝꯂꯕꯁꯤꯡ ꯆꯥꯕ ꯐꯪꯗ꯭ꯔꯕꯁꯤꯡ ꯀꯩꯗꯧꯉꯩꯗꯁꯨ ꯃꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗꯕ ꯇꯧꯗꯅꯕ ꯍꯣꯠꯅꯩ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯌꯥ ꯑꯃꯗꯤ ꯖꯈꯔꯅ ꯅꯥꯔꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯃꯄꯨꯡ ꯑꯣꯏꯅ ꯔꯤꯛꯁꯣ ꯆꯤꯡꯕ ꯈꯣꯡꯒꯥꯔꯤ ꯆꯤꯡꯕ ꯑꯇꯩ ꯀꯌꯥ ꯑꯃꯅ ꯀꯩꯊꯦꯜꯗ ꯑꯔꯨꯝꯕ ꯄꯣꯠꯆꯩ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯅ ꯍꯥꯏꯔꯦ ꯑꯩ ꯅꯥꯔꯦ ꯑꯩ ꯃꯐꯝ ꯀꯗꯥꯏꯗꯁꯨ ꯑꯩꯒꯤ ꯍꯤꯐꯝ ꯂꯩꯇꯦ ꯀꯩꯊꯦꯜꯗꯤ ꯃꯤ ꯑꯣꯟꯊꯣꯛꯅ ꯇꯤꯟꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯈꯛꯇꯗ ꯅꯨꯡꯗꯥꯡ ꯑꯄꯤꯛꯄ ꯀꯥꯆꯤꯟ ꯑꯃꯗ ꯑꯩ ꯇꯨꯝꯐꯝ ꯐꯪꯏ ꯑꯩꯒꯤ ꯆꯠꯐꯝ ꯃꯐꯝ ꯑꯃꯠꯇ ꯂꯩꯖꯗꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯪ ꯊꯝꯕꯤꯔꯣꯏꯗꯔꯥ ꯑꯩꯅ ꯁꯤꯁꯇꯔ ꯁꯨꯃꯥꯗ ꯑꯁꯨꯛ ꯌꯥꯝꯅ ꯅꯛꯅ ꯃꯅꯥꯛ ꯃꯛꯇꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯎꯕ ꯍꯣꯜ ꯑꯅꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯟꯇꯤ ꯑꯆꯤꯛꯄ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯈꯜꯗ ꯀꯝꯗꯧꯅ ꯐꯥꯎꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯋꯥꯕ ꯈꯥꯡꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯀꯪꯂꯕ ꯍꯛꯆꯥꯡꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ
ꯆꯥꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯕꯝ ꯑꯗꯨꯅ mabu magi jagadu da ahongba ama lehanningbadagi apamba pohankhidabra angangsingbu yengsinbiba gumbagi thabak amata mahut sinduna mahaki ahanba numit kharani thoidongna naha oiriba mi ama siba matamda mahaku yamna wahankhirami haina mahakna hairami mahakna yamna toina laichangda chapalda chenduna kanagumba mi amata udaba mafamda kaplami mahakna ahinga thengbada lai khuramjaraga isorgi thaujal nijagani Hojiki tha kaya marong kanna lai ningjaraba matungda mahak mapangal lairatuna awana taraba laibak thibesingi maramda khanjaba ngamlaklami sisan mon hairi ai hojik makha tana siba kidre aikhoi sigadorba singa se isorga unagadorba ni haina hai mi khudingma isordagi horakpani andun taibung miyoba khudingmangna khudingmakta isor lairibani ai Jesus na aigi shorni Hindu amagina Shiva natraga Vishnu Brahma obeya Muslim amanna su ala obeya kanagumba magyan mangduna taduna lerabadi aina matam leba kibikta sesa natra brother obeya masana tawjage haina songthorokpa oina oibasu yai mangonda sigadoroba mi adugi manakta phambiduna mahaki makhut paibiduna langjakhiba pabado isogi mafamda kopinaba haijaba Ishorbu nungsiba thajaba thamnaba tawi kadigumba matamda masi sigadawriba anaba singa dugi manak kongda sonba matamda makhoigi miludagi pirang khajai da senthare mafam asida mahangna uriba mi ayamba se siba kide ekhoi magi punchi kan bangam hodraba kanagumba amagi damakta kadigumba ama aina taunaba sem chaba matamda mahangna tatan hajai aina sinfam asida lakliba se masigi damaktani hokiba thada ahlurabi nupi amana mangonda haibadu ningsingai sister ai yamna wana na aduna lairi isor mahakna de aina ningliba wana si udjala ai punchida sumnage apamba amakhakta gi damakta lehurabi simadi asong wangmada atopa mafamamda lamthoktuna chatpa sitani numi kharanigi matungda mahak laikhide mahakna asumna haiba mi kaya ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯍꯦꯟꯅ ꯐꯕ ꯁꯤꯐꯝ ꯑꯇꯩ ꯂꯩꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈꯥꯡꯃꯨꯊꯛꯇ ꯃꯥꯡꯈꯤꯕꯗ ꯑꯩꯅ ꯌꯥꯝꯅ ꯋꯥꯖꯩ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛ ꯇꯤꯟ ꯁꯤꯠꯄꯗ ꯏ ꯌꯥꯎꯗꯨꯅ ꯂꯥꯛꯏ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯈꯨꯗꯛꯇ ꯁꯦꯂꯥꯏꯟ ꯗ꯭ꯔꯤꯞ ꯑꯃ ꯃꯉꯣꯟꯗ ꯏ ꯈꯛꯅꯕ ꯌꯥꯜꯂꯝꯃꯤ ꯑꯩꯅ 마부 maka lamhanba nuai halaba matamaduda aigi atopa hol amada athuba naba mayengba chatlami ngahaki manungda mahak amu halaklami ai amu halaklami nupa macha adudi magi phamungda leramdre aina mabu mafong kadaida suthiba phanglamdare sorokta phawa chenthokuna aina mabu yenglu ikon kon bada mahak khongham phamda leire haiba khangki I yamna mangki bedai mahak wanthaduna leirami aina khanbada mahang mafam adu laktringai mamangda numit kayani I orakhi aina mabu magi phamungda amu hanna poraklami mahang minit 10 muki manungda lekhidare mahak kharanganna mafam asida laklamlabadi aikhoina magi punchi kanba ngamlambasu yai mahak sumna tagi jahi kunda ngairi banpa machani aigi miludagi pi chadum ado kananasu uhalamde adubu matama dumakta da aina khanki mahakna taibang pana sida leiduna thengnagadoriba awa ana mayam ase isogi khuya thuna tanjakhiba asina hena phabo oi sisana engonda wari sabada nupagi anaba leiba war thablap leiba mafamduda thuna tawadaba thabak kaya ama lei haibase aina khangba ngami sisara maga volunteer ani ga makhogi maida maikum ubduna layeng bagi thabak tawrami aikhoina naksinna na changsillaga ai hak ngai hak tang leplammi wangkhatna yanglen tingna phamlaga mahaki makhong pairibadu ahallamani mahaki oithangba khong ado tanau bachadongni aduga sisaraduna volunteer singna spirit na sengdoklami nabana mahaki mamai mamit adu sugat tuna khanglami adu moina makhonjel dadi amata thoklamde sorota mahakna mahakka na thenglamlaga mahaki makhong adu takhairaga chakhibani mahang mafam aduda kanagumba amana poraktri phawba ta aduna lekhibani
mahakna uriba dude asuki mati thona phai punchigi lan pham ase lai raba tola tar basina awana siyamna thengna bangami aduna lai raba singa sina itat tatana asigumba afaba mi oiba ngambagi maram ama oiriba ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯒꯥ ꯑꯝꯇꯪꯒ ꯍꯥꯞꯆꯤꯜꯂꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝꯅ ꯄꯥꯔꯤꯉꯩ ꯄꯦꯟꯗꯕ ꯄꯔꯥ ꯑꯃꯅꯤ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏꯕꯒ ꯈꯦꯠꯅꯕ ꯑꯗꯨꯒ ꯂꯣꯏꯅꯃꯛꯇꯤ ꯆꯠꯈꯤꯒꯗꯧꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛꯁꯦ ꯀꯠꯊꯣꯛꯂꯕ ꯃꯍꯥꯛꯀꯤ ꯇꯝꯖꯅꯐꯝ ꯑꯣꯏꯔꯕ ꯋꯥꯍꯩꯁꯤꯡꯁꯦ ꯃꯤꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯄꯦꯔꯥꯒ꯭ꯔꯥꯐꯁꯤꯃ ꯑꯩ ꯑꯝꯇꯪ ꯄꯥꯖꯒꯦ ꯑꯩꯈꯣꯏ ꯁꯨꯝ ꯆꯠꯊꯣꯛꯂꯤꯕ꯭ꯔꯥ ꯑꯩꯅ ꯈꯪꯍꯧꯗꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯁꯥ ꯃꯎ ꯐꯔꯤꯕ ꯃꯅꯥꯛꯇ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ ꯑꯅꯥꯕꯒꯤ ꯑꯅꯥꯕ ꯉꯥꯛꯇ ꯈꯨꯔꯥ ꯍꯥꯡꯗꯨꯅ ꯂꯩꯔꯕ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯒꯗꯧꯔꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯈꯪꯗꯅ ꯉꯥꯛꯆꯥꯅꯅ ꯂꯩꯔꯝꯃꯤ ꯁꯤꯁꯇꯔ ꯑꯗꯣ ꯅꯣꯛꯊꯣꯔꯛꯈꯤ ꯃꯍꯥꯛꯀꯤ ꯁꯨꯚꯕꯪꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯕꯣꯏꯁ ꯇꯥꯎꯟꯗ ꯑꯇꯣꯞꯄ ꯆꯍꯤ ꯈꯔ ꯌꯥꯝꯂꯕꯁꯤꯡꯒ ꯂꯣꯏꯅꯅ ꯂꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯖꯈꯃꯥ ꯂꯥꯏꯅꯥ ꯍꯥꯏꯕꯗꯤ ꯇꯤꯕꯤꯗꯒꯤ ꯍꯦꯟꯖꯜꯂꯛꯄ ꯂꯥꯏꯅꯥ ꯑꯃꯈꯛꯅꯤ ꯍꯥꯏ ꯂꯧꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯑꯗꯩ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤ ꯃꯍꯥꯛ ꯏꯔꯣꯏ ꯂꯣꯏꯕꯗ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄ ꯂꯣꯏꯒꯗꯕꯅꯤ ꯃꯍꯥꯛ ꯐꯃꯨꯡ ꯍꯤꯞꯄ ꯍꯩꯅꯗ꯭ꯔꯦ ꯍꯨꯏꯅꯥꯎ ꯃꯆꯥꯗꯧꯅ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯦ ꯃꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯒꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯉꯣꯟꯗ ꯀꯨꯞꯅ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯁꯤꯁꯇꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯨꯟꯗꯨꯗꯤ ꯅꯣꯛꯀꯗ꯭ꯔꯥ ꯁꯥꯎꯒꯗ꯭ꯔꯥ ꯈꯪꯗꯅ ꯂꯩ ꯁꯤꯁꯇꯔ ꯁꯨꯃꯥꯅ ꯑꯩꯕꯨ ꯐꯃꯨꯡ ꯃꯆꯥ ꯑꯃꯗ ꯃꯌꯥꯡꯂꯦꯟ ꯈꯔ ꯇꯤꯡꯈꯠꯂꯒ ꯐꯝꯂꯤꯕ ꯑꯍꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯝꯃꯤ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯏꯐꯥ ꯐꯥꯕ ꯁꯝ ꯑꯗꯨ ꯅꯥꯟꯕꯤꯔꯝꯃꯤ ꯖꯒꯗꯤꯁ ꯆꯠꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯅ ꯃꯟꯗꯤꯔ ꯃꯅꯥꯛꯇ ꯁꯦꯜꯅꯤ ꯑꯩꯗꯤ ꯄꯩꯁꯥ ꯅꯤꯕꯗꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯔꯛ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯖꯒꯗꯤꯁ ꯃꯔꯛꯇ ꯎꯏ ꯃꯍꯥꯛ ꯑꯩꯉꯣꯟꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯥꯟꯖꯕ ꯁꯦꯜ ꯑꯗꯨ ꯑꯩꯉꯣꯟꯗ ꯎꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯡꯗꯥꯡ ꯆꯔꯥ ꯀꯣꯟꯅꯗ꯭ꯔꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛ ꯍꯣꯝꯗ ꯂꯥꯛꯎ ꯍꯥꯏꯅ ꯑꯩꯅ ꯍꯥꯏ ꯑꯩꯅ ꯁꯤꯁꯇꯔꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅ ꯑꯇꯣꯞꯄ ꯁꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯅꯥꯕꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯆꯥꯡ ꯅꯥꯏꯅ ꯌꯦꯡꯁꯤꯜꯂꯤꯕꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯃꯗ ꯗ꯭ꯔꯤꯞ ꯌꯥꯟꯒꯗꯧꯔꯤꯕꯅꯤ ꯁꯤꯡꯂꯤ ꯐꯪꯅꯕ ꯊꯤꯒꯗꯧꯔꯤꯕꯅꯤ ꯂꯩꯃꯥꯏ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯥꯜꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯜꯀꯇꯥ ꯕꯤꯁ꯭ꯋꯕꯤꯗ꯭ꯌꯥꯂꯌꯗ ꯑꯣꯅꯔꯁ ꯀꯣꯔꯁ ꯇꯝꯂꯤꯕꯤ ꯕꯦꯡꯒꯣꯂꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯐꯃꯨꯡ ꯑꯃꯗꯒꯤ ꯐꯃꯨꯡ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯀꯣꯏ ꯀꯛꯀꯗꯧꯕꯁꯤꯡ ꯑꯗꯨ ꯀꯣꯏ ꯀꯛꯄꯤꯔꯝꯃꯤ ꯃꯁꯤꯅ ꯆꯨꯝꯅ ꯀꯣꯏ ꯀꯛꯄꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯗ ꯅꯠꯇꯅ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯒꯤ ꯏꯍꯨꯜ ꯄꯣꯛꯍꯜꯂꯤ ꯐꯃꯨꯡ 7 ꯁꯨꯕꯗ ꯅꯨꯄꯥ ꯑꯃꯅ ꯂꯣꯡꯅ ꯍꯤꯞꯄꯒ ꯃꯈꯣꯡ ꯑꯗꯨ ꯊꯦꯛꯆꯤꯜꯂꯒ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ 10 ꯑꯃꯁꯨꯡ 63 ꯁꯨꯕꯗ ꯂꯩꯔꯤꯕ ꯑꯅꯤꯈꯛꯇ ꯃꯇꯝ ꯑꯃꯠꯇꯗ ꯌꯦꯡꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯗꯣ ꯁ꯭ꯋꯤꯗꯦꯟꯗꯒꯤꯅꯤ ꯃꯍꯥꯛ ꯁꯅꯥ ꯃꯆꯨ ꯃꯥꯟꯕ ꯁꯝ ꯑꯗꯨ ꯂꯦꯡꯖꯨꯝ ꯌꯧꯅ ꯍꯥꯏꯊꯔꯝꯃꯤ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯅꯣꯏꯔꯝꯃꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯅꯥꯕꯗꯨ ꯃꯃꯤꯠ ꯎꯏꯁꯜꯂꯝꯂꯦ ꯃꯈꯨꯠ ꯑꯗꯨ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ translated book Mother Teresa's bookꯁꯤ ꯄꯥꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯏꯃꯥꯅ ꯄꯥꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ reflective mode ꯆꯪꯍꯜꯂꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯈꯣꯟꯁꯤ ꯈꯤꯇꯪ ꯁꯤꯔꯦ ꯑꯗꯨꯒ ꯑꯩ ꯄꯤꯛꯆꯔ ꯑꯃꯇꯪ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯑꯩꯈꯣꯏ ꯂꯥꯁ ꯑꯦꯄꯤꯁꯣꯗꯇꯁꯨ ꯌꯦꯡꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ author Dr. Thokchom Ibohanbi Mingmoina Panjarabada Mana Mother Teresa's booksi originally Navin Jolana ibi basi Manipuri Maitai Londa translate tawbidana akoina ngasigi
small chapter အမိုင်မာနကာလီခတ်ကီ chapter စီပါဘဒယမ်ज्ञान ဒိပါယမ် reflective အိုဟန်ဘဒုံဘဘုတ်နီaina yamna nungsina pabung naina kaujabani masiki photo singsi Alex Babu na laura kanda internet ta thagat pirakpani larak asi phongwa namita laukiba picture sing sumain tawdana khoi manipur da su manipur gi nattaba atai gi mapham gi direct translate tawrakanda moi gi lifestyle la da gi thinking se sida mo akoina kitang kaino oi ba haita idea ama piba adugumba larik ni adana pabung na smaina akoi mayam da translate tawbirakpagi damakta yamna thagachari aina picture si ai amtang haragam share tawjarake yam siba picture ama yawkhibani sisina ngasagi original larik tuni Mother Teresa gi larik si dagi sina Navin Chawla gi magi page ta yawba mana Mother Teresa gi mapham da chatlakanda namkiba picture ni dagi aina picture yam nuksiba amaga su yawkhibani matu okay sise sina akoigi aina author masa translator masa na larik siga photo ma thizabani ado yam nuksiba photo masu asmaina yawrame akoi pabung tombi artist kudol tawbi bagi damakta sumain tawdana akoina ngasigi program asi yengbi bagi damakta haitare ko mapung phan bagi damakta pumna mapu thagachari comment sing se ai amtang thuna pajarake minute manga muktang akoi comment parakanda akoi program si loisinna pa hona jage aduga aina comment ama khaktanga amtang ai lokhacharake akoi gi translator mingoina panjarabada Dr. Thokjam Ibohanbi masamagna masigi comments last time gi episode ta pibirakbani thank you very much Monica for leading our Manipuri version of Navin Chawla's Mother Teresa in your esteem Finding the Voice. My thanks goes to Oja Saroj Nalini who presented a beautiful chapter of the book Long Live Finding the Voice ay naibirai aduga pabung music so koi kisi yang biri yamna nungai jay Oja amasung Monica hay pabung bukurumjari pabung na book asi khanbiraktana akoi na ngasigi kano se chapters yamna akoi gi music Manipur da akoi gi conflict haiza batare ko conflict se akoi na reflect tawrakpada akoi na yamna chanaba kano ne chapter ne na haiza ningi tinga saigi akoi na akoi si mi amana ma sel yamna waraba leiraroi tawba kanda mana jat bijati religion kenta adugumbada khandana makhut se pairakanda mana awa magi awabada share tawminabado adugi maina khalhanba haitare adugumba yamna nungsiba akoigi londa translate tawraga tabani yamna pungning nungsi adagi akoina kiba kano se akoina sibagi kiba se masigi fear si chatlanba kaina adugumbagi su wakhanda lahali dagi akoina yam warakanda akoi aina warisina akoi mahele kaina akoina sum akoi se yamna self centric koina focus tawrakpase masigi matamsida akoigi awabasi dagi hena waba mi leiri moisi akoina seba tawja ningbagi adugi wakhallondo madu neba ngasagi imana pabada aigi kokta amaina akoida laisa akoina akoise yam ware asa adu tawre ko de kaina ga akoigi suffering se sida oina focus tawbasida akoina mi atai awa ana leiba singse akoidagi hena waba singsi yamna leiri adoidi akoina moise kamaina seba tawsige habagi adugumbagi khalanbada adugumbadi yamna nungsiba adi
narakanda saningai thakngai lektana specifically Mother Teresa ki sida moina mana focus tawgrise mana mi se amna inta leitraga ma se leira roi hairapa kanda na matomda tara leibase mai manakta phammaga makhutga paira kanda ma se nang natomda natte na maina khalanbado adugi kano to essence to haitare humanity ki essence to aduma maina khalal duga yengbiriba punamaki ai ma comment amtang ai tuna bazarake Rajkumari Nina yengbiri adagi Niju Arambam yengbiri Madam Bu Kurumjari haina haibirai ichi sarna yengbiri Nangampal dagi Kurumjari je mama sung inaw ibema Monica haina haibirai sumain tawdana akhoi ngasigi program asi yamna nungsiba akhoi hujiki akhoi problem thokpa sida akhoi michang changba aduna aduni nataba awana taba singsida caste creed religion adu khaidana chungthora kana mateng pangbaduna khwaidagi keno akhoi mi serve tawbase sine aduna akhoi translator pabungna sumaina magi choice of book translate tawnabasi khangalakpasina pabunggi personality su reflect tawe na khalles maina akhoi awana taba sigi wakhan noina khalanbagi perspective ama changanbado aduga kalighat se palakpakanda aina si painting sem tang share tawjage si kalighat ki the lat pakali the picture ni da aina matam amata kano masi amna ina kano oiningba chatningba haitare do hujipok chatpadi phangdri do tang chatpa phangjaradi nungayani do aina masida sirili na thola kan de yekhibane aduga Mother Teresa gi amna magi teaching dan series se mana Christian dharma chalaga su religion da amna focus tawdana humanity da focus tawbada adudi akhoi ima pungsi ai kano minute kano pung ai gida pung taraga minute tara tadore aduga akhoi loisanaba matam su yore aduna imana last word haibi aduga program silo sinjana batawjaki punama pukharamjari aduga loinana sumaina kathoaba aidi akhoi India masa su oidribane mase Yugoslavia da spoba mafamduda poaga mama mabana pokoda masimnau madi kayano ai ojana anta haibiro masimnau se kaya poke jo ai subject to correction ai lan haiben waite adugi manungsida mase inbondagi mamana dum yaraga mana tawge haiba thabakse dum tawhalaga lakpane aduga mase isorna mone injan badawna ngasai pratibha haise miyoiba khudingmakta pratibha amamamdi loina pirakpane adu pratibha do chumna satkiba misingsina maduda pungning changadoiba aina pamba mafamda ai chatlagadi ai se pungning yam changidana adu nataba hujiki parents obiriba singsina masa se moina chaningba mafamda masa singsi ningba se thugairakanda adu doctor tamdaya de engineer tamdaya de adu subject logdaya de na tawbado adu hujiki Mother Teresa gi mother dudi masanupi sina miyang thabak tawningba kaidobado adumaina dum tawraga ya hadinbado aduna mase lagi mapu oirasu magi mating magundo loina phudo amaga sangsada man tawningi bethabak tudi loi tawramedana mi amana ngamoidaba thabang aktani kanagumba amana haigibani ai huyamu hangalaroi koto ai mathangda phajana mayamda pijage mathangi thangjada ado sakni benupa ama bhawne mana paisa nomada sakni bedagi paisa ni bedagi phangapado mother da piraga mother nangna tawiba thabakse sida keno oibiyo na adu bhawbada pihanba ngambagi shakti se Mother Teresa lei aduna khoina ngasi se akem pata adum langdana khotana adumda chatkibagi mahutsida miyoiba magi mateng pangba se hujing mama mapana ka hundomba imungna hundomba macha yauri basida nare kuire patle ma akhoi yam yele kaina akhoi swaida buka ya tok da baiwani masyam hundongna bajane ba afataba apumba maraktaga he thambiramba adumain tawba adu mayam se mana khalla kana mai thamoisi katho kanda tawba do yamna
ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯈꯤꯇꯪ ꯆꯨꯔꯨꯡꯅꯕ ꯍꯥꯏꯅ ꯑꯩꯅ ꯃꯁꯤ ꯄꯥꯅꯤꯡꯗꯅ ꯄꯥꯅꯤꯡꯕ ꯌꯥꯎꯕ ꯑꯣꯖꯥꯅ ꯄꯤꯕꯤꯔꯛꯄꯒ ꯇꯥꯟ ꯌꯥꯝ ꯆꯥꯔꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯑꯣꯖꯥꯕꯨꯁꯨ ꯑꯩꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗ ꯄꯨꯝꯅꯃꯛꯄꯨꯁꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩꯒꯤ ꯅꯤꯖꯨꯕꯂꯥ ꯑꯔꯥꯝꯕꯝꯁꯨ ꯑꯩꯒ ꯂꯩꯃꯤꯟꯅꯕꯅꯤ ꯌꯥꯝꯅ ꯐꯕ ꯃꯥ ꯍꯧꯖꯤꯛ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯔꯦ ꯌꯥꯝ ꯑꯍꯩꯕ ꯗꯥꯛꯇꯔ ꯑꯣꯏꯔꯦ ngarang nahan ay hidam ira piroina pirakpada hidak sabadagi ay pug sabaga loin pare ay di huji am nungare ay cha sadna ay nong sadna su hek narakpada ay di huji ay yam nungai wa punchi am da lai hai tare ay gi punchi se aduna ay nare da haibada moina nungsibado adu bible daga haibado love is the greatest ka hai che ay isa mari doctor yaude ka na mayam yam nong nei ko ai phor samta sina gide noi na tawning ba mafamdo aina mata te sagum se sum paru bada au masidi force ka to ya ponte ta ma man to ba du tam da di phajam san tam ka du hai do admai towi aduna ibima dr satna thagachari isena hanna ai anaba ka yamam su ai monda ai ta hai ni ju da hai duga ai atopa ai icha singsu leiri sibaranjan adai doctor nam toi ba ai si waja kuina oirakpagi tolo phang daraga su ai hu mai yam chare na ina masi ishorna ngona pirakpa gift ne na ai lawi punama pu khoram jari doctor khakta nate ko punama tabiri bu punama pu khoram jari Yumnam Kumar gi mengsi aina pathokpada yahodre Yumnam Kumar su YouTube channel lagi ing video the offline lagi ing biba puna magna comment thambiram basing su thagachari ngasi gidi program asi loisin janaba sinjarage aduga imana ngasagi mother teresa gi keno se siblings se machin manau se ayam tan pathokcharake masi mayamba malay aduga machi amaga lay aduga Mother Teresa si masa 1910 da August ki 26 da popane aduga masi chahi try pandane bako mana sister of Loreto in Ireland mana join da wase aduna yam ngan mana spiritual lambi si da lakiba aduga 1929 da masa India da la eba aduga Calcutta da nga saigi convent school lama da masa oja oina ꯂꯩꯔꯝꯕꯗꯒꯤꯗꯤ ꯃꯥꯅ ꯂꯥꯏꯔꯕ ꯃꯌꯥꯝꯁꯦ ꯎꯕꯗ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯍꯥꯔꯠꯁꯦ ꯄꯨꯔꯥ ꯃꯨꯚ ꯇꯧꯈꯤꯕ ꯑꯗꯨꯒ 1950 ꯁꯤꯗ ꯃꯥꯅ ꯃꯤꯁꯅꯔꯤ ꯑꯣꯐ ꯆꯦꯔꯤꯇꯤꯁꯤ ꯐꯥꯎꯟ ꯇꯧꯈ꯭ꯔꯀꯥꯟꯗ ꯃꯊꯪ ꯃꯥꯒꯤ ꯊꯕꯛꯁꯦ ꯆꯠꯊꯔꯒ ꯃꯥꯁꯦ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖꯁꯤ 1979ꯗ ꯃꯥꯅ ꯐꯪꯈꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯅ ꯌꯥꯝꯅ ꯍꯝꯕꯜ ꯑꯣꯏꯅ magi life devotion aduga yam pure oina hingibase masisina hudifau ma leitragasu mai maming se dum leihoba haitare ko chumai tawdana mana leigidabasina 1997 September 5 da mas Calcutta da dum leigidabani dudi ngasigidi program asi loisinjarage pumna makpu yamna thagachari mathangi session da su larik asi akoina mukhana naina gani aduga akoi manipur da akoi ki writers ingna sumaina mapangi lamgi book khangkat pirakana translate tawbirakpasu yamna thagachari pabum thokjam ibon bibu thagachari khurumjari ima busu khurumjari pumna makku khurumjari